Lakhipuronline puthok-saba Megi tang kunmanga Yumsakaisha numit ki Khomjinba Pao tabirasi. Ahanbada maroi Pao Silchar amadi haflongi marakta ngarangdagi gari macha chenba haure. Assam Police ki akanba thi humagi khongjangda bike huranba mioi 13 gari 15 ka loina fare. Metric na June gi ahanba chayolda aduga higher secondary na June gi tang kunda result haidoklagani. Jiribam da changlakpa mitop singi ILP su tauri haina Jiribam gi OC na phongdokre. Kona Sima jila gi ming BR Ambedkar haina onthokna ba honarubada irang thokre. Khoisaunaraba miyamna mantri gi yum mai thakre amasung ukrulda ngasidagi Siroi Lily Festival hore showstopper oina saruk yanaba Miss Universe India Imphal thunglakre. Hojik mapung oiba paw tabirase. Silchar amadi haflongi barakta ngarangdagi hauduna gari macha chenba haukre. Lambi asi ichauna maram oiraga mafam da ising thumjinba amadi mafam kharadana laibakin thabagi thokdokna haflong amadi silchar gi lambi thingduna lairakpani. Hojiksu lambi semjanbagi thabakti chathaba leptri thomi singna lambi mapung phana hangdokpa ngamnaba amadi gari achoba chenba hauhannaba leptana honari. Akanba khongjang amagi makhada Barak Tampak ki mafam dagi Silchar Lakhipur Tarapur amadi Rangirkhari Police Station gi apunba tim amana gari huranbada chenaba mioi 13 bike 15 ka loina fare. Phagalaba gari sing adugi manungda Bajaj, Pulsar, TVS Star City, Super Glamour, Glamour motorcycle amadi scooty na chingba yauri. Phagalaba gari sing adudi AS11 Q4240 Bajaj Pulsar 150, AS11 D6 731 Bajaj Pulsar, AS11 R3895 TVS Star City, number plate jaudaba Hero Splendor ama aduga AS11 V6904 Bajaj Pulsar, AS10 6626 Super Splendor, number plate jaudaba Super Splendor ama aduga Glamour motorcycle TR06 A7564 number plate jaudaba Glamour motorcycle ama aduga amuksu number plate jaudaba Super Splendor motorcycle ahum. Scooty registration number AS11 L7175, Scooty registration number AS11 P1116 aduga Glamour motorcycle registration number AS04 V8909 yauri. Gari sing asiga loinana phagalaba mioi singdi Bikran Singh Chahi Kunmari Maspara Badri Silchar, Abhijit Das Alias Deep Das Chahi Taranipan Meherpur 5 Kori, Rabul Hussain Mozumdar Alias Senki Alias Gudu Chahi Kuntranithoi, Chandrapur Jarol Tola Kathal Road, Dipayan Pal Chahi Kunithoi Meherpur Birbol Bazar PS Silchar, Altaf Hussain Loskor Chahi Kunipan Matijuri Hailakandi, Sani Das son of Syamol Das Tarapur END Colony, Rajat Khan son of Jubair Khan Ramnagar ISBT, Probir Shobdokor son of Shankar Shobdokor Tarapur END Colony PS Silchar District Kasar, Bishwajit Das son of Sujit Das Sarisa Alongiri Karimganj Assam, Monohar Ali Dolugram PS Lakhipur, Basir Ahmad Kwakta PS Moirang Manipur, Jenlong Rongmei Kalabil Sipur Lakhipur, Tomba Mia Lalpani PS Jirighat Kasar, Makhoidagi Selwena Lupa Lak Amaga, Lising Taratru ki senpham su phagatle hairi. Metric na Jungi ahanba chayolda aduga higher secondary na Jungi tangkunda result haidoklagani. All Assam Students Union ASU gi mihut kangbu amana seba gi office ta metric result haidokpagi matang na ngarang leibak pokpa numita wari sanakre. Lagliba May gi tang kuntrada metric result haidoklaba yai adubu seba gi official gi maigedagi khara thengthaba yana sulei hairi. Mihut kangbu asina lagliba June gi tang manga gi mamangda metric result haidokpinaba demand tawki. Asomda June gi tang kun gi manungda higher secondary parikha gi result haidoklagani hainasu paw asina makatari. All Assam Taekwondo Association na silangduna lagliba May gi tang kunipan dagi tang kuntra phaba humni chupna Guwahati Konoklata Indoor Stadium RG Barua Sports Complex ta
Assam State Inter Club Taekwondo Championship 2022 pangtoklagani. Hairiba championship asida Lakhipur Subdivision Taekwondo Association gi nipa sanaroi kun aduga nupi sanaroi taret punna sanaroi kun taret na saru yagani haina Association asigi General Secretary Taurangbam Nogendro gi cherol amata phongdorogli. Maspara Manipuri MES LP section gi relief camp ta leiriba miyoi singda Maspara Manipuri ME school gi SMC mother group headmaster amasung staff na sinduna nongmagi tangai fadana changba chana thakna ba potlam sing yenthokpagi thoramda maisanga sigi SMC president Brajakumar Singh headmaster A Bikramjit loinana Binarani Tampha Nilima Sufola Rajkumari Git Chandra amasung Pinak Natna sarugya hairi. Jiribamda changlakpa mitop sing chatna kanglon gi matung ina inner line permit issue tawri haina OC Jiribam H Deven Kisorna ngarang paumi singa unaba ma phongdokre mahakna hai Jiribam district ta leiriba inner line permit system gi counter ani asigi manungda railway station da leiriba ILP counter asi kudong chadaba khara leibana mathau tawdabani Jiribam railway station da lakpa train sing asi daily service leitri adumoinamak passenger puduna lakpa rail gari sing station master ga pau phaunaraga darkar leiba passenger sing khandoktuna Jiribam thongda hangliba ILP counter da puraga niyom gi matungina ILP chapchana isu tawri amadi hanadagi su tawduna lakli haina Jiribam police ki maigei dagi phongdorokre 23/5/2022 ki media da Jiribam railway station da hangliba ILP counter gi matang da Khomjinba Pao gi matang da Jiribam district police ki maikei dagi karimu khara phongdokchari madudi railway station Jiribam da hangliba counter ani asi karigumba khudong chadaba khara leibadagi mathau tawdana leiri loina na Jiribam railway station da lakpa passenger purakpa train singse daily service leitri adumaku marakta passenger yawba train lakani haibadi station master ga aikoi ga pau phaunaraga Jiribam district police ki team thaduna mapan lamdagi lakpa ILP darkar leiba passenger sing khandoktuna Jiribam thongda hangliba ILP counter da puraktuna niyongi matung inna ILP sapsana isu tawduna lagli hanadigi hauna zu adum tawri haina Jiribam district police ki maikei dagi phongdoksari Gurukul School Kabugonj ki Ojagi Pham Kharagi Damak Darkas Kauri Mahigi Thak BA Pass amasung English Medium School da tambibagi experience leigadabani BA B.Ed amadi chahi mangagi teaching experience leiba candidate singda henna khudong chaba pigani amadi salary lupa lising taradagi haugani standard form da mari leinaba certificate ka loinana lagliba me thagi tang 38 fawagi manungda application jaholakadabani application pisin pham to the President Gurukul School Barmoni Mamanglaikai PO Kabugonj District Kasar Pin Code 788121 Aduga WhatsApp number 9954603018 ni WhatsApp number 9954603018 natraga 9435073302 da pau phaunabiyo Nukshijaraba kasar lamdam ki mepom khatimak tu mangkana kongna khurumzari amasung nungai pa pausel ama pudra lakchari madudi dukandar.com na isa ni yumda delivery charge amatta longdana home service ki khudong chaba pizari kitchen items yung gichana thakna namba fast food ki items visit lating na chingbasing cash on delivery ki kuthangda home delivery service asiki khudong chaba simayam lobview hena akupa marol khangbining balay na su www.dukandar.com natragana 7896677707 hariba contact number sida akupa marol khangbiyu haiduna haizari
Andhra Pradesh Laingakna Godavari Turel Mapanda Laiba Konasima Jila gi ming onthoknana bahonarubada irang thorokpadagi khoisaunaraba miyamna mantri gi jum mai thakre nauna jila oirakpata ngairiba Andhra Pradesh rajya gi Konasima Jila gi ming laingakna onthokpagi matangda yaningdaba miyamna irang horakhi ngarang laibak pokpa numita thokiba thodokta khoisaunaraba miyamga matam sangna muknakhi irang nemthanaba honabada pulisna blank fire tawkhi gari kayamar mai thakhi khoisaunaraba miyamna rural water supply mantri P Biswarup amadi MLA P Satish Kumar gi yumsu mai thakhi miyoi kayamarom asoka pannangkhi panbayai nauna jila oirakhiba Konasima gi ming laingakna Dr. B.R. Ambedkar haina ming onbagi mayokta miyoi kharana haukiba irang ni hairi Manipur lenga ki tourism loisang na silangduna ngasi megi tang kunmanga tagi hauduna numit mari ni chupna ukrulda pangthokkodoriba mari suba Sirolili festival asigi sarukama oina ngasi numidang pungtaruk ta pangthokkodaba fashion show da showstopper oina saruk yaranaba Miss Universe India 2020 amadi Miss Universe 2020 da third runners up takhrabi Edlin Castilino marang imphalda thunglakre Aroibada maruiba pau amukhanna Silchar amadi haflongi marakta ngarangdagi gari macha chenba haure Assam police ki akanba thi humbagi khongjangda bike huranba miyoi 13 gari 15 kalwina na phare Metric na jungi ahanba chayolda aduka higher secondary na jungi tangkunda result haidoklagani Jiribam da changlakpa mitop singi ILP su tawri haina Jiribam gi osina phongdokre Konasima Jila gi ming B.R. Ambedkar haina onthokna bahonarubada irang thokre khoisaunaraba miyamna mantri gi yum mai thakre amasung ukrulda ngasidagi Sirolili festival hore showstopper oina saruk yanaba Miss Universe India Imphal thunglakre Lakhipuronline YouTube channel gi Khomjinba Pao sandokjaba ngasigi oinadi matang asida loijare